Ngashi numit yung mamatuna Governor A.K. Bala Imphal da halaklagani. Awatpa minister sing hapsin bigi wapam di set mok laudri. Tha sigi kunga mga da Delhi gi damang Imphal thadok hiba Governor Ajay Kumar Bala ngasi numit yung mamatung pung taragani tu kamini nifu ka mga ram tarakpada Imphal thunglaragani. Adumanama mamang thagi marigi numidang wairam minister yumnam khemsana lusingba anoba lengak lingkhrabasu wat hauriba minister sing hapsin begi wasak loba thauramgi matangadi lokbawanda sek mok laudri Delhi gi damang Imphal thadokhiba governor na ngasi haudokadaba Nagaland Legislative Assembly gi sahi asigi ahanba mifamda mangna state atugi governor su oiribanina address piramlaba matung Kohima da leiba Assam Rifles ki helipad gi numiyung matung pung taraga nithoga minute taraga mga tarakpada helicopter na Imphal gi damak lakadabani governor na numiyung matung pung taraga nithoga minute nifuga mga ram tarakpada Kangla gi helipad thunglagani hari governor gi khongsat asigi manungsa na nahan Home Minister Amit Shah ga unaduna Manipur gi hausi oriba phibam singi matangda kupna wari sana khrabasu Manipur gi anauba lenga asigi wat hauriba minister sing hapsin bigi matangdi nahan mahana Home Minister unakhiba phawda de union lenga ki meke digi nakhai sengbu wapam phungdo khitri heri maram asina tha asigi ahumda Imphal halakna ba thaurang tauramba governor na nongmangan khatlaga ngasi Nagaland gi Imphal halakadaba oirabasu ma halakpaga panthadana awatpa minister sing hapsin bagi wapam letri panba yabadi se minister wai khemzana phamasi puraglaba matungda ahan boina tha sigi kunga mathoida Delhi da satuna Prime Minister Narendra Modi yauna maruwaiba union minister sing amasum BJP gi national president Nitin Navin amadi General Secretary Organization BL Santos ka fawbo unarakhrabasu awatpa minister sing hapsin bagi mahaki lengak sakthuhalaga minister sing na pugadaba portfolio sing yenthokpagi matangdadi laikhai tarakhidabani adubu se minister na Delhi gi damu Imphal thadok tringai gi mangoinana tha sigi kunda lokbawonda laktuna governor ga unaramkhibani numit adumaktada Imphal gi compound yotna makhong oiduna asobi stage amaga loiduna mandap amasu khangat paharurabani khangalamba mandap aduda awatpa minister sing hapsinabi wasak lobagi thoram pangthokani amasum saklen amasu lainga ki maikei digi sinduna saminagani haiduna phawwa thaurang tarurabani adubu sabsaba maram amata kangthokdana mamang sahigi kungo humdoida makhong yungduna khangat paharuraba mandap amuk prop sidokibani Se minister na Delhi dagi halaklaba matungda thambal sangle na BJP gi MLA sing khaktanatana mahak na lusingba laingak saugaliba atopa party sing gi MLA sing ga phawbu unaduna Prime Minister amari Union Minister sing na mahak na Manipur gi matang na paikhat pinaba pangthok pinaba taksilamba yawno Prime Minister amari Union Minister sing na phongdok ki wafam sing tamkhrapani adobo hairiba mifam sing adudasu lainga asigi watliba minister sing gi pham mensinanaba karamba party gi kana bo hapsin gadagi habigi wafam kangthok nakidabani adobo tha asigi ahumda Nagaland gi Imphal da halaknanaba program semluraba matung governor na nomangan khatlaga ngasi halaknanaba thaurang tawrakpana mangna lokbawon yauraba matungda awatpa minister sing numit khrani gi manungda hapsin gadra natragana hapsin loidra haibadu laikhai taraba yari amaromda center da su Manipur su laidiba laingak si double engine gi laingak ni hainaribani aikhoi gi laingak ki damak kayamuk yamna khanbibagi haibadu su aikhoi khangli adubu lai khurumduna afaba ngaktu ohenna bohonasi anawasi minister si maki weba miyeng da thabak khara tawrakadori masida aikhoina su sogat pathoi laingana su Manipur mangrom na sangsindana bohonasi aikhogi state si furup kunthraga mari kunthraga manga leminaba mini India ni furup singi manungda nungsi sanana leminaba miyeng thamli tha ama ani sida singna su tamna su sokhananduna sahi ahumlom mangkiba sing fukattaba yadi haiduna ministries of thokpada thintaba amadi portfolio lauthoktabagi sumaram leramgani haina BJP gi MLA sapam kunjake sorkie bana phongdokre Isreal amad US ki aponba strike te Iran gi supreme leader Ayatollah Khamenei hatkibagi asawa India da su phongdoknarakli Modi ne Isreal sa khibatu kari gi damakno hangnarakli Iran da landarakpada India lengan uliba matawasi leibawasi gi belu principle thawaidabani Congress Iran gi regime da ahong lakpa yai khangna Modi na Israel satpagi timing si nungrang ningai ni Zairam Ramesh Israel amasum US na khusamladuna Iran da akan landa sa tharingai talaksida India lengan uliba mawong mataw amasum foreign policy gi phambak lepliba khongpamasi leibawasi gi belu principle amadi interest puthawai Modi lenga ki foreign policy ki mawong matawasina maram oiraga laiwa sigi miyoi kya
अवाफम तारकदौरी है कांग्रेस की मैकेदी की फोंदोरखरी कांग्रेस की जनरल सेक्रेटरी इंचार्ज जयराम रमेश है सर्वस्ता विश्व गुरु की मखाद इंडिया की फॉरेन पॉलिसी पीएम मोदी मसामंग तोान तोान मफम ख्वाई फब फॉरेन पॉलिसी है मियाम उठनब होनरबसु हंदकी मतंग फोंदोखिब वाफम सत्पंगमदी है मियाम मांग फोंगरी सैरक्सिद ईरान की रिजिम अहोंब लालब याय यूएस इजराइल मिलिटरी एक्शन लौरप याय खंग खंगना ममांग थागी कुनग मंगा कुनग तरुक पीएम मोदी ने सखिब इजराइल की खोंसत नुनानी मोदी ने इजराइल इंग तप्पा डिप्लोमेसी की वाफम क्या फोंदोलमलब नुमिनी खक लेरगा इजराइल यूएस न खुसमनदुना ईरान सथरकलिब लंदा मोदी ने फोंदोलम वाफम इजराइल मनाद हापीदी ताकपने इकायब पीबने जायराम रमेश मखा तारदुना नकल अमरोमद मोदी की मरुनी यूएस की प्रेसिडेंट डोनाल्ड ट्रम्प पाकिस्तान का रोमांस तौनदुना लेरी पहलगाम टेरर अटैक की मास्टर माइंड पाकिस्तान की लुसिंग डोनाल्ड ट्रम्प हंजिन हंजिन थगली नतना पाकिस्तान अफगानिस्तान की मरक सोनरीब लान यूएस न फोंग पाकिस्तान सौली ताकपदी यूएस असी कैदौनुंग इंडिया की मिसंग मोदी मखोइन सिजननिंग मौंग सिजनरी है इंडिया की ऑपरेशन सिंदूर लेफनबद यूएस न अचब थौदांग लौखी है ट्रम्प हंजिन हंजिन फोंदोकपग लोइनना तारीफ सिजनदुना इंडिया कियन खंगन की है मियामना खंगनरब फावबद ngasi फावबा मोदी ने प्रेसिडेंट ट्रम्प वाफम अमदा फोंदोकप ngamduna लाक्लिबसिना मोदी असि पांगदब मसुम इकाई खंगदब लुसिंगबा अमनि हाइबा मयेक सिंगना ताक्सिरेखि ईरान यूएस अमदि इजराइल सथरिब लंदा असि कांग्रेस ना अकन ममोंग यानिंगदब फोंदोकिबगा लोइना लान असि लोइसिन हनबदा इंडिया लेंगा असुब थौदांग लौफम थुई लोइना मिडल ईस्ट इंडियन सिंगी सेफ्टी की खोंगलई थुना थबक थोरम सिंग पैखकदबने IDP सिंगी मंगला नौना मयोल सोहनबगी मिनिस्टर बु थागलखरी मे अहुमिंग लिसिंग अनिगा कुनगा हुमदोइदिगी हौरखिबा लमदम सिगी इरांग सिन रंजेनरब इंटरनली डिस्प्लेस्ड पर्सन IDP अम ओइरिबा एंथोनी नोलाकना प्रेस थादोरप सिरोल अमदा IDP सिंगी मंगलान बु मणिपुर की अनौबु CM युमनाम खेमचाना मयोल सोहनबगी तसेंगना थागसरी हाइना फोंदोखरी सिरोल अदुरम हाना हाइ मणिपुर की मपान मतम खर लेरुरब मतुंग लमदम सिद हंदक अमुक हलकप मतमदा अखोगी मांगखिबा लनथुम अमदि मंगलान सिंग अदु निंगसिंगलकपगा लोइना अखोगी मांगदा करी करम थौदोकसिंग लेरिबगी खरखि मसिगी मतुंगदा इम्फाल CM वाइखेमचान उनबगी खुदोंग चाबा मा फंगबदिगी CM दा IDP लिसिंग क्यागी पुनिंगदा फोकलिबा नुंगनांगबा अमसुम अखोइना रिलीफ कैम्पसिंग थेंगनरिबा अवाबसिंगी मतंगदा मयेकसिंग पौदमखि CM वाइखेमचान उनदुना वारी साबदुदा CM ना IDP सिंगी ओइरिबा फिबमगी मतंगदा नुंगनांगबा फोंदोरपगा लोइना अखोइना हाइजखिबा वाफमसिंग अदुना थबक तौगनी हाइबगी थाजबा पिरखि अखोइना हाइजखिबगी मतुंगिना CM वाइखेमचाना IDP सिंग पीरिबा नोमगी स्केलगी तेंबांग असि लुपा मार्फुगा मरीदगी लुपा चामद हेंगत हनगनी हाइरखलि खोंथांग असिना IDP इमुंग कयादगी असौबा पोलुम अमा थांग थबिबगा लोइना IDP सिंगी अनौबा पुंसि सेमगनबा होनबदा चावना मतिंग प ओइरगनी हाइबगी थाजबले मशीन नतना IDP सिंग लैरिबा रिलीफ कैम्प पीरिबा चाना थनबा पोलम सिंगी प्रोविजन हेना मपांगल कखटहलगनी हाइनसु CM ना थाजबा पिरखि लमदम सिगी CM वाइखेमचाना लुसिंगबा अनौबा लेंगा सिगी मखादा तुंग कोइबा तंगदु लैताबा रिहेबिलिटेशन अमसुम reconciliation purak ngamduna anoba manipur ama soidana lehalagani haibagi thajaba IDP sing da leibaga loinana akhoi gi yumda hanjinba soidana ngamgani haibagi wakhalonda loinana hingli haidena su pawsa smakhatari United States Israel ki landa da Iran ki supreme leader Ayatollah Khamenei shirik US Israel na hot ki basani henkre Arab hibu interim supreme leader hakri थांगजोनुमिक अयुक्तगी सथरखिब इस्राइल इरानियन सुप्रीम लीडर अयातोल्ला अली खामेनेई हाखरी खामेनेई शिबिगी वफम US की प्रेसिडेंट डोनाल्ड ट्रम्प ना ट्रुथ सोशल अकाउंट लाउथोरखरबतुंगदा पाकिस्तान ईरान अमसुम इंडिया की सरुक खरद यानिंगदब फोंदोकनरखरी डोनाल्ड ट्रम्प ना खामेनेई शिखरे हाइना लाउथोरखरब मतुंगदा ईरान अयातोल्ला अमसुम माकी मसानुपी मसुनुपी ममौनुपी अमसुम मयानुपा US अमसुम इजराइल की इस्राइल अदुदा लैखिदी हाइना लाउथोखरे माक लैखिदबदा ईरान लेबाक सिन मथुंगना नुमित निफुनी सुमना अवाब फोंदोकपौखरे खामेनेई लोइना IRGC की कमांडर ईरान की डिफेंस मिनिस्टर अमसुम अतै ऑफिशियल सिंगसु US इजराइल इस्राइल अदुदा हाटखि
Hamine Hatkibagi Matik Sava Serak Pigani Haina IRGC na lautokre state na salaiba first agency wapam palladuna IRMS na hai Islamic Republic asigi puwari da khwaidi hena tamthiba offensive operation ama satharagani haina lautokre Mikup khragi manungda khwaidi tamthiba offensive operation adu sathaba horagani haina lautokhibaga loina masina makhoina paishin kiba territory sing amasum American terrorist base da target tawgani haina phongdokhi Iran की सुप्रीम लीडर अयातोला अली खामेनी हाटखिबदुबो यानिंगदब फोंदोकलदुना पाकिस्तान की कराचीदा लेबा यूएस कंसुलेट नुमाइजुंग नुमिता मियोई लिसिंग क्याना थोमजिंख्रे रिपोर्ट की मतुंगिन ईरान अयातोला खामेनी सीरी हाइना ईरान हेक लाथुखिबा मतुंगदगी पाकिस्तान दा प्रोड्यूसर सिंग यूएस कंसुल जनरल की ऑफिस दा थोमजिलखिबने अमसुम इराक तसु Baghdad leba US embassy tamna green zone entrance manak thomjilakpadigi security force akan mangak sing gi thawang sing chatakhi India da Jammu Kashmir amasum Lucknow Uttar Pradesh ta Khamenei hatkhiba bu yaning da phongdokladuna khongjang saksingkhri Jammu Kashmir gi Srinagar dukan sing thonglon khi mi satok sin tawki di miyam ihok sagalakhi Lucknow da sumasing yamlaba miyamna ariba city gi lambi singda thoktuna protest thaduna Khamenei hatkhiba du yaning da phongdokhi US forcing the Irani Islamic Revolutionary Guard Corps Command and Control Facilities in Iranian air defense capabilities missile amasum drone launching side amasum military airfield target tokki Israel military na hai missile sing masing khangdana Iran Israel da kapslakhi kablakhi ba ayamba missile sing matam sana khangdok pangambaga loinana ka hen amata thoki balati Israel amasum America sathariba attacks sing na tumina lesilavasu Middle East leibak sing gi government sing na Iran yumthangnana Arab leibak sing da landaba du condemn tokki Israel ga diplomatic oiba mari lainariba leibak sing Morocco Jordan namasum United Arab Emirates na Kuwait Bahrain Qatar namasum Emirates na sing US military base leipa mafam sing da Iran landa khibadu yaning da bas phongdokhi amarom na hausufu ki oiba update US Israel na hat ki basani enkri thangza numite Iran gi tuan ba province kungamari da satharaki ba strike yamdrabda miyoi sani ga ama hatkri haina Iranian media na report tawri sadaki ba attack sing adu Israel na Iran school ani da landa ki amasum yamdrabda miyoi samagani pan hatki amasum atoppa anina Tehran da lebi school amana sataki ba attack da lekidabani Israel gi president Benjamin Netanyahu na hai senior figure khar laktokri Mahakna makatana nuclear program da revolutionary guard amasum senior officials sing laktokre masi makasa tagigani Donald Trump na truth social da thagalak pa post yamna tamthiba amasum akakna ba mapum khangdolaga sathaba landa du lepta na sayol sida natragana mathau tariba makai satharak pu yai hena pali Iran satharak pa counter attack tuan state singi air defense interception sing the target tawraga landarakhi thangjanum ki numidang oiramda Irania Revolutionary Guard Corps na hai ahum suba amasum mari suba retaliatory strike sathaba haure haidin supau sta pali Arabi bu interim super leader hakri Ayatollah Ali Khamenei bu US amasum Israel air strike hat khibadagi United States manungda yauna malem gi mafam kyari yaning duba phungdokna baga loinana Iran numin nifuni awaba phungdokani haina lakthokiba marakta Ayatollah Ali Reza Arfi bu Iran gi anauba interim supreme leader oina hapkre haina state ka mari leinaba ISNA news agency na report tokre Iran amasigi constitution ki article 111 gi makhada emergency leadership mechanism gi thausil sathaduna member ahum na saba council amana supreme leader gi power ado makhata na permanent selection ama haptri phawba khanki bani province asigi makhada Ayatollah Arafi interim leadership council gi jurist member oina hapki bani mapu khanki ba sina member ahum na saba body du mapung phon kibaga loina machine supreme leader authority mapung phana mathau pangtho anno yagani interim council sida president Masoud Pezeshkian chief justice Ghulam Hossain Mosiani Izayemasum Ayatollah Arafi yauribani makoina Khamenei mathantana pairamba power sing adu puna yengsinmina dun Islamic Republic ki political history da khangaudaba tangka ama mayokna khibani hari अथुबदा कैबिनेट चाकथोलगनी थबक सिदा सीएम की शक्ति लेती है बियारोय लो सिटिखो
Cabinet Sakthokpada CM ki sakti leite habi yaroi state asigi oiriba phibam na cabinet pakthok sakthokna ba hona bada CM su center ki lusingba singna coordinate tawna bani adumena ma athubada cabinet asi pakthok sakthoktuna portfolio yenthopigi oithokpa leiri haina deputy CM lo siddi khona phongtonakli Cabinet Sakthokpagi matangda ngarang lamphel leiba deputy CM gi quarter da paumi kharaga akhanana unaba amada magna hai handak the CM wai kemsa namasum deputy CM nemsa kipgen amadi mak masa yauraga makhoi ohum delhi da satuna PM Narendra Modi Union Home Minister Amit Shah yauna maru evolution basing unrakhi adumainama political gueba khanna nainabari Union Home Minister Amit Shah ga satakhi Manipur gi wariba phiba masi lusing basing lumna lawbaga loinana athubada cabinet sakthokpada natana state asigi choka thorang de henam yeng thamnaba wafam thamlakhi anisu paus da makhatana pali ZCC na Mars Thabu Zomi National Morning Lakthokri Zomi Coordination Committee ZCC na Thalon Kendra gi MLA Bungjagil Balti gi mafamda pun ikai kumna utpegi mata Mars kuntraga matui faw sa thagani haina lakthokri ZCC gi Information and Publicity Wing gi sirolamada Bungjagin Balti na miyam gi damak thabak toramba dubu masakhangba English ngani ga kunga homdoi gi Mars marida ma ki matadu sathaki be attack matam kuina awaba khangduna lakhiba masu miyam gi mihut ama oiba legacy dubu sakhangbo oina Mars tha sibu Zomi National Morning pangthokani hari Mars tha asigi manungna miyam pun ikai khumna bu utpa oina entertainment program isai nongmai tournament festival amasum atai harau kumai gi thorom khudimak lepkani organization sing institutions sing club sing amasum community body sing ikai khumna bu utpa si mapung phana mating pangbiyo amasum nga satpiyo mangjongna matam lepkhra luhongba amasum worship service dharmaga mari lenaba program sing di komthokani tha amasum sathagadoriba shanti amasum tumina leidana khongjang changsin bo oigani harin su paus ta makhatari Tentang na sumna memna thamjage duga makhata banau babdet myam pun ngamina sena senel sugi mekedi ki thamjari